Awang Nongchup thangba Nigeria da Khulai paiba singna Miyoi yankhaigani thoirom phaduna pukhre Nigeria gi Awang Nongchup thangba Zamfara state da Khulai paiba singna mamangi sayo lusilakpada khungang amaga loinana military base amada satakhiba attack aduda angang yauna Miyoi yankhaigani thoi fakhibani haina mafam adudagi phangba paw gi report amana phongdorakli Nigeria gi mafam ayambada Khulai paiba miyamna bandits haina khangnaba criminal gang singna maru oina Awang Nongchup thangba mafam singda mi phaduna shandalambi oibigi thabakana sathari amarom Awang Nongpok thangbada jihadi kangbu singna sumi phabigi thabak sathari pausna maka taraduna thangju numit nongyaida Zamfara state ki Kora namoda local government ki area manungsana laiba Kasurwar DZ khungangda motorcycle tongduna lakpa bandit singaduna ahanbada military base ama attack torba matung mafam madugi khulai kya lauraga thangnana leiba khungang aduda Miyoi sa marom di fakhibani adubu khara ama thadol yankhi gim thoi puduna satkibani hari military gi wangang loi olani osobana phungdorakpada bandit singaduna satharakhibe attack adu troop singadu gi maikei pakum ningthina pikhi amaduda lanmi amaga police personnel amagadi sikhiyari framework agreement thabak to on to o haiduna senapati amasum urkhul naga singna khongsa sakri kumza english ngani taraga manga gi august ahumda bharat sarkar amasum national socialist council of nagaland NSN IM ani gi marakta yana sirol inakiba framework agreement sahi taraga manga suruklaba fawda thabak to on toktaba bu yaningdaba fongladuna agreement asi bharat sarkar na ikai khumnagadabani haina sandel amasum urkhul masing yamnaba naga singna khongsa sakri indo naga framework agreement si kuyek pina kiba sahi taramatu shirpagi ningsing thoram naga frup singna khundaba mafam singda pangtokri Manipur gi oina mapung oiba thoram senapati urkhul amasum sandel da pangtokhi ningsing thoram asigi manungsana yana sirol asi India government na thabak to onthokna bataksil senapati urkhul amasum sandel da miyam gi oiba mifam pangkri loina asoba khongsa sakri sandel district gi oina ningsing thoram asi Sandel Naga People's Organization CNPO Naga Women's Union Sandel amasum Naga Student Union Sandel na sinduna Sandel District ki headquarter pangtoki puari oiraba thajaba pikhibagi ningsing thoram aikhogi saktam amuhana session hanba aikhogi tungi sakhatpa haiba wakhalona pangtoki ningsing thoram adura naga gi tuan balusingba kyana framework agreement gi maramda wapam kya phangtoki miyam sona tinkiba mi phamaduda laukiba warep sing pathokladuna CNPO gi president DB Thamdok Francis na khibada Ukrul Sandel Tamenglong amasum Senapati district ki naga sing na framework agreement sibu ikai khumna bu loidana mapung phana sokali miyam na yana bu warol sing ama purakla agreement adugi mapung phaba yana warol sing athupa matamda India langna thabak to onthokadabani hadi makatana CNPO gi lusingba sina phongdokhibada naga sing sahi taraga mathoi framework agreement gi yana warol ngaiduna lakti naga singi puari amasum lengak lon gi hak sing ngasi fawbda ikai khumna bidri India lengan athupa matamda framework agreement yana khibe sing mapung phana thabak to onthokna ba political gi will adu legadabani agreement adu thabak to onthoklaba matamda nakal anina ingna singna leminaba gi anoba puari gi lamaima iba hogadabani naga singi waroisin purakna bi India lenga ki political will miyam na khangal waki ngasigi miyam gi mifam amasum rally gi warep singloraba matung DB Thamdok Francis Presidency NPO Losi Monsang Speaker Naga Women's Union Sandel amadi Naga Student Union Sandel gi President Eli Anal Square piba yakhi tongna ningsing thoram gi adugi saruk am oina miyam gi asoba khongsat nama Sandel District Headquarter SDO junction dagi DC lamkai phaw sakhi miyam aduna framework agreement ikai khumna framework agreement thabakta ontho Naga National Flag amasum Constitution sakhango miyamna yaba warusin pura u Miyoi bigi punsibu ikai khumno Malaysia proxy war sathabalepo Naga taba mafam singna militarization onthoktuna proxy war sathabalepo Naga taba mafam singna militarization onthokano makatana I tanaba lepkadabani hainasu pawmun makatana phongdokhi mauna ama thawri yanduna siramli ngara numidang wairam pung mangarum tarakpari Imphal West District ki lamsang police station na konba phayang umang laikhaida mauna ama yunggi kada thari yanduna siram lahidi police ki paw matung na laikhidrapa mauna adugi maming angom mandasi taragama pan mapure busuras kawi police na misi esuga mari lainana case malakholaga asibaksang makhata ba medical legal goeba formality amadi postmortem examination ki dama rims ki medal sangda thamkhri hari
Peruda European tourism puduna paikhiba plane labukta class tawbada Miyoi tarahumdai sikri. Perugi Nazca city yamna maming leiba Nazca line yengnabigidamag European tourism puduna paikhiba plane ama labukta class tawbada Miyoi tarahumdai sikri. Plane adu Peruvian company Airodiana operator Masigi company is hokiba sai taraga marisida Cessna Grand Caravan planes sizinaduna Nazca lines singi mathakta tourist puraga paiba gi thapuk tawduna lakpani laikhidraba singdugi manungda Italy gi citizen tere yauki Spain masa ani Germany masa ani su yauki atopa ani eduna pilot amasung co pilot ni haina company gi option report amana makhatana sphungdoki Sakhangdaba singna bomb langsin phai lamni hairiba thawdosi bathroom manungda Vasapati mayum Nandani say Marfuga Mari Shuraba Hariba Miyoi Sigi Mayumda Ngarang Nungdang Sarona Pung Taramathuga Makai Muktaba Matamda Khutlai Hazra Laikai Saitapi Lairakta Hariba Thawdo si Bom Pokai Bigi Thawdo Smaki Mayumak Barum Manum Toki Thawdo Man Haina Panari Hariba Thawdo Singasi Toki Thawdo Mani Hari Nagaon district manung sana laiba KMamada CRPF personal ahum thawai mangkri hari hairiba thawdo si CRPF singi manung thokibani CRPF makui colleague amana mathong maram khangdana kapthorokpa nomai marusingna hairiba thawdo si panduna sikhibani hari hairiba si ASI ni haijaba assistant sub inspector oiba balani premabaram kauba Miyoi mana maki colleague sing haibadi Jawan ani Ramnaresh Singh Yadav amasum Vishnu Prasad Bagial Koba Miyoi nida nomai kap thorak pada hari Miyoi ni si han bada si baga loina makasa tharak poina hari ASI si mahak mathanda suicide tawduna kap sinjaduna sijaki bane ba paw mani hari ba nomai kap thorak pigi thawdo sida atop Jawana ma Gobin Sripul Koba amdi tamthi ba mongna akan mamongna sokpaga loina ma hauju zik Nagaon hospital la treatment cha thari hari ma aruba phibum da laikanari Nopi masa ama thauri yalamlei Imphal West District Lamsang Police Station konba mapam amada ngarang sahi noribi nupi masa ama masagi mayungi kara thauri yanduna siraga leiramle hari thawdo singara nungtil pung marirom tabada thokibani laikhidra binupi masa adu makha taba medical gi weba thabak sing lokhnaba amadi postmortem examination pangthokna ba rims mok thamkhri hari Pakistan gi Khyber Pakhtunkhwa peace rally amada Sathaki suicide attack the Yamdrabada Miyoi Taraga Mari Sikri. Pakistan gi Swat district protest ama Satharingaida police station manaki mis and Bamapa Amad suicide attack amad Yamdrabada Miyoi Taraga Mari Sikri Masum Atopukun Ganitorum Sokri. Khyber Pakhtunkhwa province ki town Kabulda demonstrators in anti-militant Khulaus Lauki Mamasum Santigi demand Tauki rally amada suicide bomber Amanapokai Lakibani. Attack adugi video ama social media da tholakri rally adu wangang masuna security thamba masum militancy mutat pahai besi state ki mathau ne ki